Miyoybagi laibak kanana tamluba ngamgani hingnabagi lanfamda kanasu nomduna marek mahau yauna nongmadi hinglakhini haibagi wakhalda krita super oina thabak taurambi samusang sana leiraktagi langojam anandi laibak thiba thodok amada duty tauringaida gari amana thengzinbirambadagi wakhal amuk mangbata natana hakchangi anaba kaya layengba ngamdana ngasifa wana leli amadi krita thabak taujaramba adusu mahaki mahuta atopa mi hafkibadagi makhatana thabak taujage haibada ayaba piraktre haina pendabasu fongdorakli asumna ahal oiraklaba pangal solaklaba matamda kananasu hanna yengbidre machanupi marisu mayum pankre amadi machanupa ama yawbasu thabak suba chatpana nong fadok yumda lakpa natana yumda kanasu leiti hairi handak lakhiba cyclone rimalgi nonglei nungsitna yumgi jingasu nongju thasida phibam chadana leiri amaromda government ki maikaidagi relief material sing pinaba order thokrabasu kana leijatraba awaba nanglaba imung asidadi ngasi fawba mateng amata fangdana leiri mari leinaba singda kayarak haizabadagi MLA gi miyoi khara thabirakuna photo kaptuna pukhi adubu ngasi fawba jingadi fangba leitri loinana asumna tola taraba awa chaitheng nangliba kayabu mari leinaba authority na athubada mieng changhaningi haina thamoi sokna mami TV da paudam lakhi ai yum langonjam ayina anandini songonjem na ganu sana leira ukul haitare aduna tana yaki si yumda tawriba kholiba singje mayam lakpadigi loina ba tawnare adu happy rakte moina huji bakta haptana leire ya ai thabak su chaninge ai naru rest kolure du bloi phare kholena masing khangdre ina chatpa se thabak mafanda thabak je yak happy ro copy ro ai yare hujikti phare ai kasu tongindre mayam chappa matam khoi ki timing pungani makhai da chali pungom da chali adu nangna ba khoi chappa khotpa honare adu hujik ai hakchang nungai ra kan da di ai kapningi chachi yanda ba yarak da bagi si hai great ki siparu oi bani adudani yana nganna thabak tagi chapane na tholaga gari accident wojeri se adu mayam na khara ningjang biraga phajana tobiraga di ai apapa oidoi lu huji wakta I phaniam chatle phaniam hacheru le am ta yarakti mo ai hanagi do mi hana thami do thambiranu moi thambige ga so atopa thambiu ai mafamda leibadudi ai mafamda dum hapirau ai pharabanina ai hujik chatninge sini yang hai bai chalo re moi hairake ngatani nupi ani su yarobe ai chappa matamda nupi ani ni so ai moi myam laga ai hairage kholage na hai adu moi laga su moi ne yade moi na ngai ko tapna chatna ba khona ba dum hairake na hairaga dum matam let dum lei ai na hai ba chu phangdre chappa ngamaktre sum chapmandana chappa hela ngamaktre ba yakse adegi akhoi ngangai akhoi ga chapminaba imou chu haire ina isan nupi chu haire ko akhoi o mari chapminai je moida su yang chalu kolon habase moina ngai ko angko haire ken haire na haire ga moi chu haire ko ngamdre ba ikai re ba moi chu ai kari hai doi no khangde accident thoi du zu kano da thokpane samu sang uku karakpagi samaina lakpagi phana sanga kanda lambi da thokibane ba aise tawgani habasu khangdabani na gari do lakpado I mafang khangudre ba adum thokibana hanigre ba thokibana hali do kari do tawri no si jo ya huji bakta so ai khangde ai ningjangba ngamde ba adum moina di as in nang tawi do soire ko le haraga moju chapmin la do ba khoi hum chapmin la do se akhoi moi ani na doctor da pukhat piri ni moi no honari ni ade angang gai to pau haira kan da angang gai loi yore the mai to lo ga som da season la ko atani
lupa lising kun kakpirian hai ai di matam da kaning khangdam ni na ai ga moi ga wari sana de moi na thi hai khara pharak pai du da lising kun di piri e ma kamai tong ni thabak di ni kamai tong dei no ai di angam cha che mani na ai di salpa ngam de na hai adu khatani ko ne khanjari bai bu akoi moi na khanbi ra kadra tabi ra kadra na khalle tabi bai do kanam ta lei ai hingon bau ta ai pan ge yon ge na khalle aja ai ya de na tong hi bani na ching paisa pe ap chang khale i paisa thok ko lak pa doi hingon yo la sira na khalle kanam lagte leite lekai da di phange ko moi mi taram ki di phangna gare akoi gi swai sin mi kaya mu am de no tare ni palo ren godra swai si di ama bo phangde api bom hu yaw de ama khak ti pi ko si gi si yum machin gi je asima di pi re si ga na ti boi da phone da sumai toroga sira nammi ba kapi ba sina lore ade emele gi mi hai tare man na ching gen da naga leiba nupi do moi ani ohum ni wakar ka ta ne ba ai hujin lekai gi oina mi loin thungnarak pa langnarak pa sing do na hai ba du phargadra nai khanjara lei kalam tau bi rak tam ni na apha pala ga tau pi rak lei gi di apha ba ne khan ichal pa ga ya kani ichal pa na thabak sil laga na no malami ni hek lei gi ni mu lai sabai tawi aina lak ta ba ya roi ai ngam da lei pa ni nei tom da lei bi ya roi mai tawra ma chen tho chen tawra ga lai ga lei ba ing di akhoi ye hana gi adum lei bani ye laga lei bedo akhoi nupa lei tri ngai da kuntranga pirami hujikti paisa yaw to bai matem na mi khudi mak ta loina ba keji mari dang piraga aigi na matam da kun manga o hele mayam anu mi amam da lawda ba mi sing di keji da mari piri do mi mari gi ra manga gi ra adu leijariba jaga asi uripo kendra amadi lamsang kendra ani gi lona bada laiba samusang sana lai haiba mafam adudani mafam asida yangoi langoi jam anandi haiba ima asi matam khargi mamangda grade ta super oina thabak tormi mahak asi 2022 gi october tang 19 da mahakna super oina thabak tawjari kanda maningdagi gari na thongokpadagi accident thokpadagi ngasi fawda mahakasi masa sokhibadagi layeng duna lai ima asi buji pokda wakal tadana mirol tadana ngasi fawda phabungda yata duna lai adubu ngasi fawda mari laina ko authority singna yengsin bidabadagi ima asi awa abana mayok naraga pirang kya sinthaduna mafam asida mayam gi mateng lakwa ngaiduna lai hari bai ma asi mahakini haibada kanamta leitre mahaki masanapi mari leijaramba dusu mayum pan khre amadi mahaki masanupa ama leijaba dusu mahaki thabak chakhibana yumda nong phadok lakona tana yumda leite haina ima asina phongdok piri asuk waraba tanja asida thakhargi mamangda manipurda thokhiba akanba nonglai nungsina maram oiraga yum asigi leiba jingana singmasing asi loina amang ata thok pagi phibam amada leire adubu ngasi fawda ima asina mahakini habda kanamta leijatabana maram oiraga disi na singba mafamda sesang pikhat khabasu ngasi fawda mahaki phangpham thokpa jingana singba amta phangdana leire masigi matangda ima asina mari leina authority singda mahaki phangpham thokpa jingana singba relief material sing adudi phangan biu haibagi wakat aduni ima asina koi mami tv de tamjare biba Autamjariba video journalist Kyamba Manganga Loinana cameraman Rocky Maiba Mami TV News.